Hello ma'am. Mayambu amukka hanna aigi Anisuba video da taramna okchari. Mayam aigi ngasi thijagadoriba Anisuba Seireng asigi bingdi punsi gi matangda saitharaga ijabani. Mayamna arana hui khibik thengnarabasu ngakpigani. Ahanba Seirengdasu mayamna yamna nungsiba utpirakhi. Mayam adugisu aina thagatsaba phongdokchari amukka hanna mayam ngasigi Anisuba oigadoriba Seireng asi thiba haujarage. Mayam Seireng asi loijare. Mayamna video asibu yengbibagi Seireng asibu tabibagi thagatsaba phongdokchari. Mayam aina mamangdasu haijakhare. Pabagi khonthok haibidi Seireng thibagi khonthok amadi wahai yotada asoiba yaorabasu mayamna takpiu mayamna feedback ama piraga asoibadu takpirau matung tabada soidanaba hotnajagani. Aduga loina mayamda haigadabadi mayamna Seireng asi pambirabadi like taubiu share taubiu aihaki channel asibu subscribe taubiu. Mayamgi nungsiba yamna mathau tai. Mayamna nungsibirabadi aihang motivate oijagani. Motivate oiba makhai mayamgi seba taujagani. Seireng mathang iduna mayamda khudol tamjagani. Mayam aroiba oina cheksina leibiu yumda amadi nada yektuna leiba oisi. Mayam matang asida video asi loisinjarage. Mayam bye bye.